ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯏꯆꯥꯁꯤꯡ ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯟꯗꯛ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕꯁꯦ ꯂꯥꯛꯂꯤꯕ ꯑꯥꯒꯁꯀꯤ ꯇꯥꯡ 7ꯁꯤꯗ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯨꯔꯣꯏꯕꯒꯤ 5ꯔꯛ ꯁꯨꯕ ꯀꯨꯃꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯊꯝꯕꯥꯜꯈꯣꯡꯒꯤ ꯃꯤꯇꯩ ꯁꯪꯂꯦꯟꯗ ꯑꯩꯈꯣꯏꯒꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯖꯕꯒ ꯂꯣꯏꯅꯅ ꯂꯥꯏꯔꯤꯛ ꯑꯩꯅ ꯃꯃꯥꯡꯋꯥꯏꯗ ꯑꯩꯅ ꯆꯦꯅꯦꯜꯗ ꯊꯥꯒꯠꯆꯈ꯭ꯔꯕ ꯑꯍꯜꯒꯤ ꯋꯥꯗꯤ ꯂꯥꯏꯋꯥꯅꯤ ꯍꯥꯏꯕ ꯑꯃꯗꯤ ꯌꯨꯝꯕꯥꯜꯂꯣꯟ ꯑꯩꯅ ꯊꯥꯒꯠꯈ꯭ꯔꯕ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕꯤꯈ꯭ꯔꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯟꯗꯛꯀꯤ ꯀꯨꯃꯣꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯗꯣꯛꯆꯒꯦ꯫ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯄꯥꯝꯕꯤꯅ ꯌꯦꯡꯕꯤꯈꯤꯕ ꯑꯁꯤꯒꯨꯝꯂꯕ ꯂꯥꯏꯒꯤ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯇꯧꯕ ꯌꯥꯕ ꯌꯥꯗꯕ ꯑꯃꯗꯤ ꯂꯥꯏꯗ ꯀꯠꯄ ꯌꯥꯕ ꯌꯥꯗꯕ, ꯂꯥꯏꯅꯤꯡꯊꯧꯗ ꯀꯠꯄ ꯌꯥꯕ ꯌꯥꯗꯕ ꯅꯨꯃꯤꯠ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯌꯥꯎꯔꯤꯕ ꯑꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯗꯦꯠ 9 ꯑꯌꯨꯛꯀꯤ ꯄꯨꯡ 11 ꯇꯥꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯑꯁꯦ ꯑꯩꯅ ꯐꯣꯡꯖꯒꯅꯤ꯫ ꯐꯣꯡꯕ ꯃꯇꯝꯁꯤꯗ ꯏꯆꯥꯁꯤꯡ ꯑꯃꯗꯤ ꯏꯁꯨꯁꯤꯡ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯌꯥꯝꯅ ꯀꯥꯟꯅꯔꯕ, ꯌꯨꯝ ꯑꯃꯃꯝꯗ ꯊꯝꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯔꯕ, ꯉꯁꯤꯁꯦ ꯂꯥꯏꯅꯤꯡꯊꯧꯁꯦ ꯈꯣꯏꯔꯝꯕ ꯀꯌꯥꯅꯤ ꯄꯥꯟꯕꯗ ꯌꯥꯏ ꯌꯥꯗꯦ, ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯅꯆꯤꯡꯕ ꯁꯨꯒꯥꯏꯅ ꯌꯥꯎꯔꯕ ꯏꯃꯥꯕꯨ ꯈꯨꯔꯨꯝꯖꯕꯗ ꯂꯥꯠꯆꯕ ꯃꯇꯝꯗ ꯄꯣꯠ ꯀꯠꯄ ꯌꯥꯕ ꯌꯥꯗꯕ ꯃꯌꯥꯝ ꯃꯈꯜ ꯁꯨꯅ ꯌꯥꯎꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯉꯟꯇꯥ ꯂꯥꯛꯄꯤꯔꯒ ꯂꯥꯏꯔꯤꯛꯁꯦ ꯑꯃꯃꯝꯇꯪ ꯂꯧꯕꯤꯗꯅ, ꯍꯟꯗꯛꯇꯤ ꯑꯩꯁꯦ ꯍꯥꯟꯅꯒꯤ ꯂꯥꯏꯔꯤꯛ ꯑꯍꯥꯟꯕꯗ ꯑꯩꯅ ꯈꯨꯡꯒꯪꯗ ꯑꯩꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯔꯛꯄꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯖꯔꯒ ꯌꯥꯎꯔꯛꯄ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨꯁꯨ ꯑꯩꯅ ꯁꯩꯊꯥꯔꯒ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯖꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯃꯅꯨꯡ ꯑꯣꯏꯕ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯂꯥꯏꯕ꯭ꯔꯦꯔꯤꯅ ꯂꯧꯗꯕꯒꯤ ꯃꯇꯝ ꯑꯣꯏꯗꯅ ꯑꯗꯨꯝꯕ ꯑꯃ ꯂꯩꯔꯦ꯫ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯐꯣꯡꯖꯕ 2023ꯗ ꯐꯣꯡꯖꯈꯤꯕ ꯅꯣꯕꯦꯜ ꯑꯁꯤꯅ ꯑꯩꯅ ꯃꯩꯇꯩ ꯃꯌꯦꯛꯇ ꯍꯥꯞꯄꯨꯗ꯭ꯔꯦ, ꯃꯩꯇꯩ ꯃꯌꯦꯛꯀ ꯕꯦꯡꯒꯣꯂꯤꯒ ꯑꯅꯤ ꯄꯨꯟꯅ ꯍꯥꯞꯄꯤ꯫ ꯑꯍꯥꯟꯕꯩꯁꯤꯗꯤ ꯑꯅꯤꯔꯛ ꯁꯨꯕꯩꯁꯦ ꯑꯩꯅ ꯕꯦꯡꯒꯣꯂꯤꯗꯪ ꯇꯧꯔꯨꯕ ꯃꯔꯝꯅ ꯁ꯭ꯇꯦꯠ ꯂꯥꯏꯕ꯭ꯔꯦꯔꯤꯅ ꯃꯩꯇꯩ ꯃꯌꯦꯛ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯅ ꯄꯥꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯂꯧꯕꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯨꯝꯗ ꯂꯩꯕ ꯑꯗꯨꯗ ꯑꯩꯁꯦ ꯇꯨꯔꯦꯜ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯂꯩꯕ, ꯏꯔꯤꯟ ꯇꯨꯔꯦꯜꯒ ꯀꯣꯡꯕ ꯇꯨꯔꯦꯜꯒꯒꯤ ꯀꯥꯔꯛꯇ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯨꯝꯁꯤ ꯆꯍꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯤꯟꯁꯨ ꯄꯥꯊꯔꯛꯄ, ꯀꯣꯡꯕꯅ ꯀꯥꯏꯁꯜꯂꯛꯄ, ꯃꯔꯛꯁꯤꯗ ꯏꯁꯤꯡ ꯊꯨꯝꯃꯦ꯫ ꯑꯗꯒꯤ ꯑꯍꯥꯟꯕꯩꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯔꯤꯟꯅ ꯄꯥꯊꯔꯛꯇꯅ ꯊꯨꯝꯕ, ꯆꯍꯤ 2 ꯊꯨꯝꯃꯦ꯫ ꯊꯨꯝꯕꯁꯤꯗ ꯑꯩꯅ ꯂꯥꯏꯔꯤꯛ ꯌꯣꯜꯍꯧꯗꯕ 200-300-400ꯁꯦ ꯑꯩꯁꯦ ꯌꯣꯟꯕ ꯉꯝꯍꯧꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯁꯤꯡ ꯆꯥꯎꯕꯁꯤꯗ ꯂꯥꯏꯔꯤꯛ 50 ꯄꯨꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯝꯃꯦ, ꯃꯗꯨ ꯊꯥꯡꯗꯣꯛꯀ ꯊꯥꯡꯖꯤꯟꯒ ꯀꯟꯅꯅꯕ ꯍꯣꯠꯅꯕꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯕ꯫ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯣꯏꯅ ꯂꯥꯏꯔꯤꯛꯁꯦ ꯅꯣꯕꯦꯜꯁꯤꯒ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤ ꯃꯆꯥꯁꯤꯒꯗꯤ ꯂꯨꯄꯥ 100 ꯊꯥꯕꯅꯦ꯫ ꯃꯥꯔꯀꯦꯠꯇꯗꯤ 100 ꯌꯣꯟꯗꯣꯏꯅꯤ, ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯗ ꯂꯥꯏꯔꯤꯛ ꯐꯣꯡꯕ ꯅꯨꯃꯤꯠꯁꯤꯗꯗꯤ ꯑꯩ 200-200ꯗ ꯌꯣꯟꯊꯣꯛꯆꯔꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯔꯕ ꯈꯨꯡꯒꯪ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯂꯨꯄꯥ 200 ꯊꯥꯕꯅꯦ, ꯃꯥꯔꯀꯦꯠꯇ 200ꯗ ꯐꯪꯕꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯂꯨꯄꯥ 100-100ꯗ ꯂꯨꯄꯥ 500 ꯄꯨꯔꯛꯄ ꯃꯇꯝꯗ ꯂꯥꯏꯔꯤꯛ 3ꯁꯦ ꯐꯪꯕꯤꯒꯅꯤ꯫ ꯑꯗꯨꯒ ꯂꯩꯖꯗꯕ ꯃꯤꯅꯁꯨ ꯐꯪꯁꯟꯁꯦ ꯌꯥꯎꯕꯤꯔꯒ ꯑꯃꯠꯇ ꯑꯩꯗꯤ ꯂꯩꯕ ꯉꯝꯖꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯂꯩꯕꯤꯗ꯭ꯔꯒꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ꯫ ꯑꯗꯨꯒ ꯑꯃ ꯂꯩꯕ ꯉꯝꯃꯦ, ꯑꯩ ꯂꯥꯏꯔꯤꯛꯁꯤ 3ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯄꯥꯝꯖꯔꯦ ꯍꯥꯏꯔꯒ ꯂꯨꯄꯥ 200 ꯊꯥꯗꯕꯤꯔꯒ ꯅꯣꯕꯦꯜ ꯂꯩꯕ ꯌꯥꯏ, ꯋꯥꯔꯤ ꯃꯆꯥ ꯂꯩꯕ ꯌꯥꯏ꯫ ꯂꯨꯄꯥ 100ꯇꯪ ꯊꯥꯗꯕꯤꯔꯒꯅ ꯁꯩꯔꯦꯡ ꯂꯩꯕ ꯌꯥꯏ꯫ ꯁꯩꯔꯦꯡꯁꯦ ꯀꯔꯝꯕ ꯁꯩꯔꯦꯡꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯣꯍꯣꯔꯗ ꯂꯩꯕ ꯃꯤꯅꯗꯤ ꯊꯣꯏꯅ ꯃꯁꯤꯒꯤ ꯔꯁ ꯈꯪꯉꯔꯣꯏ, ꯑꯗꯨꯒ ꯈꯨꯡꯒꯪꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛꯇ ꯇꯧꯔꯤꯕꯁꯤꯗꯤ ꯃꯁꯥꯅ ꯗꯥꯏꯔꯦꯛ ꯑꯩꯅ ꯊꯦꯡꯅꯔꯛꯏꯕꯁꯦ ꯄꯨꯝꯅꯃꯛ ꯊꯦꯡꯅꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯏꯒꯅꯤ꯫ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯈꯟꯕꯤꯔꯀꯥꯟꯗ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯥꯛꯄꯤꯔꯒ ꯂꯦꯡꯕꯤꯔꯛꯑꯣ꯫ ꯃꯌꯥꯝꯅ ꯑꯃꯃꯝꯇꯪ ꯂꯩꯕꯤꯌꯨ, ꯑꯩꯒꯤ ꯑꯋꯥꯕꯁꯤꯁꯨ ꯀꯣꯛꯅꯅꯕ, ꯍꯥꯏꯕꯗꯤ ꯑꯩ ꯂꯥꯏꯔꯤꯛꯁꯦ ꯊꯝꯕꯁꯦ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯏꯀꯣꯛꯁꯤꯗ ꯄꯨꯖꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗ ꯃꯌꯥꯝꯅ ꯑꯃꯃꯝꯇꯪ ꯂꯧꯕꯤꯔꯒꯗꯤ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯂꯨꯝꯃꯤꯕꯁꯤꯁꯨ ꯊꯥꯡꯊꯕꯤꯌꯨ꯫
ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯥꯏꯔꯤꯕ ꯁꯪꯂꯦꯟ ꯑꯁꯦ ꯊꯝꯕꯥꯜꯈꯣꯡꯒꯤ ꯊꯣꯡꯁꯤꯗ ꯂꯥꯛꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯦꯟ ꯅꯝꯕꯔ 1, 2, 3ꯅ ꯊꯥꯕ ꯃꯇꯝꯁꯤꯗ 4ꯁꯤꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯌꯨꯝ ꯑꯣꯏꯕ 4ꯁꯤꯅ 8ꯁꯤꯗ ꯂꯦꯟ ꯅꯝꯕꯔ 8ꯁꯤꯒꯤ ꯃꯌꯥꯁꯤꯗꯅ ꯍꯧꯖꯤꯛꯀꯤ ꯁꯪꯂꯦꯟ ꯃꯤꯇꯩ ꯁꯪꯂꯦꯟ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯃꯌꯥꯝꯒꯤ ꯍꯧꯔꯛꯐꯝ ꯃꯤꯇꯩ ꯃꯌꯦꯛ ꯄꯨꯊꯣꯛꯐꯝ ꯄꯨꯌꯥ ꯂꯥꯏꯔꯤꯛ ꯏꯕꯤꯈꯤꯕ ꯏꯄꯨ ꯏꯙꯧꯁꯤꯡꯅ ꯂꯤꯡꯈꯠꯄꯤꯔꯝꯕ ꯁꯪꯂꯦꯟ ꯑꯃꯈꯛꯅꯤ꯫ ꯅꯨꯃꯤꯠ ꯐꯣꯡꯖꯒꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯒꯤ ꯁꯪꯂꯦꯟ ꯑꯁꯤꯗ ꯑꯩ ꯉꯝꯖꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯊꯦꯟꯄꯣꯠ ꯀꯌꯥ ꯀꯥꯖꯔꯀꯥꯟꯗ ꯏꯄꯨꯔꯣꯏꯕꯒꯤ ꯐꯣꯇꯣꯗ ꯂꯩ ꯃꯅꯥ ꯑꯃ ꯍꯩ ꯃꯅꯥ ꯑꯃ ꯍꯩ ꯈꯔ ꯂꯩ ꯃꯅꯥ ꯑꯃ ꯙꯨꯛ ꯃꯩꯔꯥ ꯀꯠꯆꯕꯒꯤ ꯇꯥꯟꯖꯥ ꯑꯃꯈꯛ ꯂꯧꯖꯕꯅꯤ꯫ ꯁꯤꯗꯩꯗ ꯃꯌꯥꯝꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯂꯥꯏꯔꯤꯛ ꯑꯄꯥꯝꯕ ꯑꯃꯃꯝꯇꯪ ꯈꯟꯕꯤꯔꯒ